Hi guys, Thoibisu Nupini hariba ahanno bolum anisu bolum onsu bolum takra matungda ngasi pudun laksariba wari asina Thoibisu Nupini hariba asigi bolum marisu bani hariba wari asi aigi subscriber maraktagi santosh singabam salamaning lekai yamba sina nupida base to wari matang ibiro haibadagi hana yam kanna sagatjaraga Lizaki wari makangni wari asida sinajari ba maming matha sing asi kanagum mamyo yamtaga mari nazade hari wari sing asi mayam da wakhal loksing kitang oina ba madi message oina ba sagatjaba wari ni aduga loina aigi subscriber marktagi mayam na nungsibiduna ai 1k yo hanbire subscriber singna mamal yamlaba wari sing khanbiro subscriber sing gi pena boi damakta isu lizaki aduga ahan ba tabi ba myo sing oira kana gi wari asi like share subscribe sing ba sing du toksan biram aduga adomna share subscribe to boda loina bell icon du sunam biram mathang ta wari hakalakpada adomna hana phangna bagi damakta thagachari ajik buduna laksare Thoibisu Nupini hariba asigi marisu bolum mayamda khusina jari tamani le bro kananu kaurisina o lele khomdol kari lere tamani asomda hal mayam na tamani bu ngai howe aduda koru chona lakpane baba meeting do jobiro adugane horel saksa badu da ai hairage ai suisan to mina mane am pamjaba sansa do leruge ba baba yautu biro meeting do phare adudi ai meeting atang yaurki ko yaima ai horen chaga ga wari sing tarage kumdol chalasila ai chentumbe se maron pang samjulamo aduga isege baiga su lakane habra kanum haibane taya hinjang leruke adu chentum ima bu kai chikige kai chakane haramge ngasibo taya maningi ine pakpi hoigi marupto ngasi tabane adugi chatkibane oh fare sentume tayai kuroi moron pang do semamuko tayai sale ruki adu nang kanu to khigi kanu da isi hoido amtang call do aduga ibai ga duga ngasi do laktuira nang tang phajana hango aya tayai kanu phat kuroi salake aduga kai kanu khara lerake koi thabi nung di leiribra tayai thabi di khangdi o fare ai adum yenga agese ado jathong nu ko phajana leram ai tayai hingjang lerugi kanu do iche do phone tabo kauni ko ibema thoibi chatobi hawima ima halabo chatumbi ngasidi ima se daw yamna yare isagi nungaiba paus tare imagi lotri marupto su phawre noi babadi moi senior citizen gi meeting layena thoki bane hojikta ado tayai di hinjang nei bachat khiye tangja sida phumsen kanagi phono kokpai yadro nangbo ima na bigini aido exam haidokpagi ngaktang tholo haiba adugi tawrok bani isatombe nang ngausinna badia deko imana gi pawgam na tai nang angang yamna su oiri adugi mathakta nang matik chaba mi ama oidaba yadabani aduga nangi tayai hojik phawbuna piangang koijisini thoibi imana haigadabadine nupi si yamna lubani sangana ne mi bu sembani sangana mi bu manghanbani ko nang hojik paw phonariba mi do mina kari no yamna hainai ahal su oi hai ngausinaba yade nang noi tayai ki joko phubijani hen nang ima aisu loina khangiba ima nabine haibani mina haiba thajaru nuba ima moina phangdabagi kaloktana tawrini ima aibu kaidorage ima mona sum pangaida haiba ima noi thajari duba ima ado ai ngatang thogeba tayai la asu mama nabi lakpagi thoki hayuko ima ai khangde ai di haibiri siniko nupa haibase yamna lubani nang angang yamna oiriko irang tawjanu he nang arembadane nanam do najani nache sumayung ngan pankhibagi napana inthokpado khangu
Sahi kya no inthuido nang gyan ta jau he napagi mihunne nang tayagi mihunne khangna chachau irang tawradi nangonda niko nanam naduido aingonda natte ima seba ai loina khangi haiba ado ise gai taiga lakani haibani ai kuiroi phatlaki ma ko na simanu sibi se ko iphala hello ai thole thammo nang na maro na phone doksale matang nei ram ko inoni he nganna changjarak so ai de haibiri sini ko kaino thokpi adiro adu kuiri do message fangi mata lakti call fangi parati as ai khoite yaina maroi mapang semammo na sembagini yum summi kanam ta leitaba ima su marup chatkibagi nana call tor ido adu pai bi hada begini haiba sibokta launa raga tholaini adu ai kuira roige ai khoite yai hala adi fraktani khoite yai hala pasu yai somna chatkibani haibu khangdi kaino tholote ngairi aduga changage haisu aina nga saidagi ngairi sidi khangdraga ai khoite yai hala adi haiba khoite yai hala adi am sathi haibani nangbo maroi pang sema muna lerambani nang call chule imai mamani khongde mani khongde aina pol ba ki nang tokpa yadra haiba imana kana no na hjele ngona halaksanu kaino ibai haina khuram laga lore kaino nang madrana khuram nang madraba namnina kaidawi ngam loidino khuram ge na leirabani kaino khoide khuram ge haribni ne aide lakta lahalune danang chin namayam na kallibo ai changage haiba konu na se haibani nangbo adudi game nang tarumudana nang se yamna haina debo tallibo danang jam khalibo namai de am kalli nang talli haiba ha phagi tawne na taw yengen ado da su chalage ado hatak sante se koirusidana yaroi ko na khanasi jo ai su changnage ba se chalo haiba jo ado ai khoite yai do karum da chakhino khangde ba se chalo haibani phare da chalage ko adudi bye horen message thake ko chalage ko da hoida se bye ado nungdang oina thanasi chalo haiba ai su changnage chendobe kadai chaliba nang dia asapo mayam duna kai dege aina maroi pang chama mo haraga akhoi manabi lame te adu moina pirambani maroi mapang di semam mabane te ai imada hairaga thubani namanabi kanano ne asapo sina kaige aisu thungal degi sangai ni nangna kai de leiba tayai pretty hoi ngoi mayam la ame 11 puna tamina sena aduda ine punima sioi gi hotel da singjubora charubani pare ima kyam kurege lakpa ihe aise kaure do che si pusalamo tayai thabile ruge salad chanaba ado ise hoido phone torobro nangbo ngana law hayo aina ngasai call tawdadi ibai do ngasi night duty tai haibani aduna farak tado mali di hairapani ado call toraga fajana ta haiko yaradi ngana lao hayo san thong duini haiko ise da so hoite ima ise do call toraga lao nong ta hayo taisu aina ngasai tawrabani ngasi do farak tade haibani natai do night duty tai haibani aduna yadre haibani magi mido sindokna ba yadre na hai nache do hinjang dikhao haibani ayuk ta lakani harai ima nangi marup to ngasi phawi do aigi sana mata sabiyo seba sana yamdrusu yai ima san mari muki ko ima aduna faradra san mari sidi sana yamde muhor anigi yone sasidana sanai yamdabanina san mari to dikadona duno ish
sana yamdabida san mari kaina yumse mathaki loisalobana phatro nong taraga nong phel he he hajilaktana isau kanari singdo navung phangi nupi thiu haiba yade yumsu semjindrabadi yararoi nangi sana do sase ado kona sarasi nangi sana duna kari haiduno khangdreda nogi tayaina marona ma gyan ta dabane ado se sakse nang thongkalo isa di mara mopini sana thongbajidi ne haukhre nangi sana do imana saduini hataki ne hataki lakaduri ba marup amado adu phangaga sage ko ado hajik phangiba sel khara sidine mathaki yumse sikup salawrasi nong tarakanda mayam isau pi kanari do nogi pabung phangi sel laite ne ta semu yade noi tayai phangi pak semning draba khangde nupi je thi yuadrabani na ima ya tak sel phangi ada semjalo banatradi nong chu lakadore sana di chamrang sabya isa aduga isa di maram mopini isa to mina thongba sa hinjang i haw imadi thagala ga tiki pijong noi karino namana cha ngangnari dubo isa tumbi namana hari do karino isa da kari orunia aise khara pangena thagala ga tiki pijariba imana sana sabiyo diade ha namana isa da bu kari hari ba ha kari hari no ba is thagalaga tiki pizarira namana isa tumbi sida tiki pizari kai no mama ha isa gi sanabu sadok laga lori dana baba leri sidi yamna manazaida mapa macha ihe baba ngasi maningi maipakpi hoida yawba lottery tender do aigi saru phawre ado sak amadi sinda yararoi aduga yumsisu mathakse amukta lo shalorosi hataki sel kharasina haima mama adudi yamna phareda ngasidi isase nungaibagi nungaiba ngakta pare aduda phawrabadi lai khurambado ngasidi phawredana ado akhoi jaima lakti bro ngasigi meeting dana marwala ma kopuji mi yamlaga thiyami haibaduni amuktiba amana amahaini amuktiba loikre haidana kanade yaima nang halabu hinjang di kadai baba lai hinjang di ngasai akhoi tombi da piram labane ai thabi lai rupa salat sajena tumbe nang ngasai kai thamge se thongana ba tawrase ise su lakpa yaru roi hai tawise hinjang de ipai hoi ise hoi la ne na tikatana lesalapni duga la roi na hai ipai do night duty do mission to na ba yadi na ayuk to hinjang kha amu la ke bude hai do yaima do ngasai gi nangi phone gi pointing do yamna phachai aduga makhagi pointing do chu hairodana nana ngasai point mari bukti harame adudo wakhalok sing yamdo we yaima moiba kari phone matang dano ima mobile sinjina bagi matang tayai adudo phone loina makiro loina mok mana bro te mane adu noi mane ado ai hinjang se thagat khige duga haige se loina mama matam sida ekhoina phol pari base karimata khangdanani aduga mobile se amarumda yamna phaba amarumda yamna phattaba pot amani masina ngasigi mirol kiyada manghaliba mayamse inkhalakliba nupi macha kaya kanagi punsi loi haliba mayamse mobile sida ngakani hantak khabar da hap kiba thodok ama khigi leidana
ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯕ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯐꯥꯒꯠꯂꯤ ꯌꯥꯏꯃ ꯍꯣꯏ ꯇꯤꯝꯅ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯔꯗꯤ ꯍꯥꯡꯃꯜꯂꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯒ ꯇꯧꯕꯣꯏꯔꯗꯤ ꯑꯩꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯩꯗꯤ ꯍꯤꯡꯗꯒ ꯊꯝꯃꯣꯏ ꯃꯣꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯒꯗꯕ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯥ ꯃꯄꯥꯅ ꯐꯖꯅ ꯁꯦꯟꯅꯗꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯒꯅꯤ ꯕꯕꯥ ꯑꯗꯨꯝꯕꯗꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯃꯥ ꯂꯩꯗꯅ ꯑꯩꯈꯣꯏꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯕꯕꯥ ꯏꯃꯥ ꯁꯤꯅꯤꯁꯦ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯒ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯁꯤꯟꯖꯤꯟꯅꯕꯅꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯁꯦꯝꯃꯛꯄ ꯊꯥꯔꯛꯄ ꯅꯠꯇꯦ ꯀꯝꯄꯦꯅꯤꯅ ꯁꯦꯝꯃꯛꯄꯗꯗꯤ ꯑꯐꯕꯇ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯑꯐꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯦꯝꯃꯒ ꯊꯥꯔꯛꯄꯅꯤ ꯃꯁꯤꯗ ꯁꯤꯟꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯄꯨꯕꯗꯒꯤ ꯉꯁꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯁꯦ ꯁꯤꯗ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯣꯏꯅꯃꯛꯇꯗꯤ ꯇꯧꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯍꯧꯖꯤꯛꯀꯥꯟ ꯊꯣꯛꯂꯛꯂꯤꯕ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯉꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥ ꯌꯥꯎꯔꯛꯄ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯌꯥꯎꯕ ꯀꯦꯃꯦꯔꯥ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯑꯌꯥꯝꯕꯁꯨ ꯋꯥꯊꯣꯛꯁꯨ ꯑꯣꯏꯅꯕ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯧꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯈꯔꯗꯤ ꯍꯥꯏꯔꯝꯃꯤꯗꯅ ꯑꯗꯨꯒꯤ ꯃꯈꯥꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯒꯦ ꯑꯗꯨꯒ ꯏꯆꯟꯇꯣꯝꯕꯤ ꯅꯣꯏꯁꯨ ꯉꯥꯏꯔꯦ ꯐꯣꯟꯁꯦ ꯄꯥꯏꯕꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯄꯥꯏꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯇꯨꯝꯗꯧꯔꯕ ꯂꯩꯔꯒꯗꯤ ꯐꯣꯟꯁꯤꯡꯗꯣ ꯏꯁꯥꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯃꯒ ꯇꯨꯝꯒꯗꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯇꯨꯝꯂꯤꯕ ꯃꯅꯥꯛꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯊꯝꯃꯒ ꯇꯨꯝꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯁꯣꯛꯑꯦ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯔꯦꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯏꯊꯤꯜ ꯁꯣꯜꯂꯦ ꯏꯚꯟ ꯉꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯊꯣꯛꯏꯕ ꯌꯦꯡꯉꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯇꯋꯥꯔ ꯌꯨꯡꯉꯛꯄꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤꯡ ꯎꯄꯥꯝꯕꯤꯁꯤꯡꯕꯨ ꯁꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯔꯦꯅ ꯇꯧꯔꯛꯄꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯁꯤ ꯑꯦꯟꯇꯤ ꯏꯟꯚꯥꯏꯔꯣꯁꯤꯞꯅꯆꯤꯡꯕꯁꯤꯡꯗꯨꯁꯨ ꯍꯥꯞꯄꯒ ꯄꯥꯏꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕꯒꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯄꯣꯏꯟꯠꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯕꯕꯥ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯏꯟꯠ ꯃꯔꯤꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯄꯣꯏꯟꯠꯁꯤꯡꯗꯨ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯕꯕꯥ ꯃꯣꯕꯥꯏꯜ ꯐꯣꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯅꯛꯅꯕ ꯌꯥꯝꯅ ꯂꯨꯅ ꯈꯟꯕ ꯌꯥꯕ ꯃꯔꯨꯞ ꯑꯃꯅꯦꯕ ꯑꯗꯨꯗ ꯕꯕꯥ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯉꯁꯥꯏ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯅꯦꯠꯁꯤ ꯃꯇꯥꯡ ꯆꯥꯗꯅ ꯇꯞꯂꯝꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯕꯒꯤꯅꯦꯅ ꯑꯩꯅ ꯕꯕꯥ ꯄꯣꯏꯟꯠ ꯈꯔ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯕꯕꯥ ꯑꯩꯈꯣꯏꯅ ꯐꯣꯟꯁꯤ ꯂꯣꯛ ꯍꯥꯡꯕꯒ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇꯁꯨ ꯅꯝꯂꯨꯗ꯭ꯔꯤꯉꯩꯗ ꯃꯊꯟꯇ ꯑꯩꯒꯤ ꯐꯣꯟꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦꯁꯤꯗ ꯑꯇꯣꯞꯄ ꯕ꯭ꯔꯥꯎꯁꯔ ꯑꯃꯒ ꯑꯣꯄꯟ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯄ ꯌꯥꯎꯔꯛꯑꯕ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯅꯝꯗꯅ ꯃꯗꯨꯁꯨ ꯐꯦꯛꯇꯔ ꯑꯃꯅꯤ ꯕꯕꯥ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯌꯨꯁ ꯇꯧꯕꯒꯤ ꯃꯃꯤꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯕꯕꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝꯅꯤ ꯕꯕꯥ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯕꯅꯤ ꯑꯩꯒꯤ ꯐꯣꯟꯗꯨꯗ ꯕꯕꯥ ꯂꯣꯛ ꯍꯦꯛ ꯍꯥꯡꯕꯒ ꯑꯩꯅ ꯀꯔꯤꯝꯇꯁꯨ ꯌꯨꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤꯝꯇꯁꯨ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯊꯟꯇ ꯕ꯭ꯔꯥꯎꯁꯔ ꯑꯃꯒ ꯍꯥꯡꯖꯜꯂꯛꯄꯒ ꯌꯥꯎꯔꯛꯏꯁꯦ ꯕꯕꯥ ꯃꯁꯤ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯌꯥꯏ ꯕꯕꯥ ꯃꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯕꯕꯥ ꯑꯩꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯒꯗꯧꯕꯗꯤ ꯏꯆꯟꯇꯣꯝꯕꯤ ꯅꯣꯏꯁꯨꯅꯤꯀꯣ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯄꯥꯏꯒꯦ ꯍꯥꯏꯔꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯌꯨꯁ ꯇꯧꯕꯤꯌꯨ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯗ ꯀꯔꯤ ꯄꯤꯔꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯄꯤꯔꯤꯁꯤꯡꯁꯦ ꯀꯥꯟꯅꯕꯁꯤꯡꯗꯣ ꯂꯧꯔꯒ ꯃꯥꯡꯖꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯪꯊꯣꯛꯄꯤꯈꯣ ꯁꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯕꯕꯥ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤꯒꯤ ꯄꯣꯏꯟꯠ ꯑꯃꯗꯅꯤꯀꯣ ꯕꯕꯥ ꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦꯗ ꯊꯣꯛꯂꯛꯄꯗꯨꯅ ꯄꯣꯏꯟꯠ ꯑꯃꯅꯤ ꯑꯗꯨꯅ ꯄꯣꯏꯟꯠ ꯃꯉꯥꯅꯤ ꯕꯕꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤꯒꯤ ꯁꯦꯠꯇꯤꯡꯗ ꯆꯪꯂꯒ ꯀꯔꯝꯕ ꯑꯦꯞꯁꯅ ꯑꯩꯈꯣꯏꯗ ꯍꯥꯔꯝꯐꯨꯜ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯨ ꯌꯦꯡꯊꯣꯛꯄ ꯌꯥꯏꯌꯦ ꯕꯕꯥ ꯀꯔꯝꯅ ꯌꯥꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯕꯥ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯐꯣꯟ ꯁꯦꯠꯇꯤꯡꯗ ꯆꯪꯂꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯁꯦꯠꯇꯤꯡꯗꯨꯗ ꯍꯥꯟꯅ ꯆꯪꯕꯤꯔꯅꯤꯀꯣ ꯕꯕꯥ ꯆꯪꯂꯕ ꯃꯇꯨꯡꯁꯤꯡꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯦꯇꯁꯇ ꯆꯪꯂꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯦꯇꯁ ꯊꯥꯕ ꯑꯃꯈꯛ ꯌꯥꯎꯕꯅꯦꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯦꯇꯁꯇ ꯆꯪꯂꯒ ꯒꯨꯒꯜ ꯄ꯭ꯂꯦ ꯄ꯭ꯔꯣꯇꯦꯛ ꯊꯥꯕ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ ꯃꯗꯨ ꯊꯥꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯦꯜ ꯇꯧꯕꯤꯒꯗꯕꯅꯤ
masi tawudassu harmful oiba apps sing haibadi akhona mobile phone jada yauriba application sing ado tholakhane ba khoi mobile phone ja sina aduki matik sholi sina aduki matik sholi habna sing basing do adu karigumba adumaina harmful oiba apps sing adu ba khona mobile phone hapoi da bani madu akhona khudakta uninstall tokthokada bani even baba security status haina mobile setting da yaudrabadi aikoina phone setting da sanglaga mathakta search tobum amaka yauni baba to chalai sigi search tobumgi mapase masida changlaga smaina thagadani baba Google Play Protect haina waina se thari base smaina thakana baba to thole dana seda se thola kanda scan tonaba makha da yauri seba sigi scale sida number matam singda aigi harmful loiba app sing adu kari kari no haibasi mathanda khoigi Google Play na khoi thidok charakadabani baba masi yengoba aina jiksta scan taw matam singda ngasai gi hari ba aingonda di apps sing yaudrabani na no harmful apps na thari seba adu damasida harmful apps thaba yaurak lagadi madugi apps sing do baba khoina madu uninstall tokthokadabani baba haibadi apps khoi mobile phone gi lothokadam masi su ai khoina yeng thokpa yaba mobile phone gi kanaba posak amakhni baba adu baba karigumba matamda Google Play Protection scale tobangam spy apps koi adi Google Play Protection scale pibangam daba apps khara yawe madugum lob apps sing du khoina kari koge hab matam singda spy apps hai kana khangni adugum laba spy apps yawi aduda apps se hekta uninstall tawsu yadaba yawi ba adudi khoina setting amuk changlaga search tobum mapaduda asumna thagadabani baba device admin app na majugi device admin app sida ma khoigi yauriba apps singa si kari karamba apps yawi haina khona yengadabani ba akhona ngasagi spy apps sing kakpa yadaba ba apps uninstall toktoke harga su hekta yadaba aduga ngasagi khoigi Google Play Protection da ju khoigi scale to wada fangbangam da apps sing je baba masi khona spy apps kaweba ko adu hairiba spy apps e khuna kamaina akhoigi mobile phone sidagi uninstall tawdagi haibadu ju leiba bo machi khuna ba kamai to ge hai matam singda ngasagi Google akhoigi mobile gi sigi settings de ba changlani baina changla kan da search tawda bani search tawda kamaina search tawdagi hai matam singda device admin app hana search tawda bani ba masideda search taw matam singda akhoina akhoigi device admin apps da kari karamba apps sing yaurbe haibado yeng thokadabani baba device admin apps da yauram taragadi madu aikhoina lokthopiraba matung singda uninstall tokthopigadauni natragana apps to device admin apps gi lokthopigadauni device admin apps da aikhoina permission piba yari base only location my device to khaktane baba atopa apps amata device admin apps da khoina thamba yade yari base sumna khaki aikhoina ngasagi hari aigi mobile phone ase tahoraga aigi mobile phone asigi location jingnabagi adugum laba location my device to khaktane khoina de khoigi ngasagi hari ba device admin apps thamba yari base baba adu masi khoina khangadabani aduga phone ji tahorbu matamda baba ngasagi aina khoigi location my device device admin apps thamgiba taragadi aina atopa phone amagi khuthangdagi aigi phone je khudakta aigi yauriba data mayam sing aigi yauriba manungda yauriba mayam sing ase loina kakpa yaye baba aduna akhona section ga dori se device admin apps ta kari kari makhalgi apps sing yauriba ge have se ba akhona khangtokadabani haidi baba device admin apps da atopa spy apps to yauksalam taragadi akhona uninstall to baya de ne heta leiduni scan to du phangwiduni aduna maramura kanda tongan be hacker sing duna akhoigi mobile phone do hack to baya duini hatare adu taragadi ngasa ina haijagi bidoba mat akhoigi mobile phone ji setting sida yauri ba mathaki setting ji gi de yauri ba search to bum sida device admin apps do thabiraga device admin apps da karam makhal gi apps sing yaukshalaga lege habdo yeng tokadabani mada yaumi ba apps sing do noi lok thopiraga ba device admin apps da khona thamba yari basi aikhoina ngasa ina haijagi bidoba location my device to location my device kitani ba thamba yari si location my device thamdaraga di aina agi phone ji tahoraga su aina topa phone amada sigi je login tawshal changjalaga agi mobile phone sida yauri ba data sing se noina makak pa yai hebni ba si jima ina section ga da point ni ba aduga baba
Karigumada aigi phone se hack tawre haibagi jingnaba leiraba spy app kaya su thiba phangdraba scale tawda su ngamdrabadi aikoina khudakta aigi phone se promise tokthokadabni ba ngasai ba spy app haisi yamna sathiba jane ba ma si yawbuda aigi phone se yawe khangoi ba aigi phone se yawe khangoi duni yam haidaloina legiduni aina thiba khotpa haitaba mi oitaragade ado aigi thamoshina bu jingnaragadi aigi phone ba khudakta aina ngasai hariba format tokthokadabani maramdi ngasai malware app sing asi aikoina thiba haitrabagadi phangloiba baba haidi ngasai aikoina malware app hai kana khangnei malware app haribasi aikoina thiba haitaba kangu singdradi phangloiba baba se aduna khwaidagi phaba pambaidi hack tawre haina singnaraba baba aigi phone se ngasai aina pangi posak myam sing tawraklaba adu itaragadi khudakta aigi account si passport change tokthokadabani loina na khudakta aigi phone ase format tokthokpigadawni baba masi yamna maruiba point sing ni baba baba I hinjang songtang otkiye ko on dum haige sini daba ngasai khoina khangjan ba yaba khara de dum khangjan lokse baba aduga aina haijagadawdi batai kaishu haijaningai leite khoigi phone je pai matam jingda aina ngasai khanganing budi mayam mani badubu khanganing bese baba aina khangba yabagi sang bukta ina sum haibani sentomi no ju khangil ngadabani ngasai na haibado aikoigi spy apps ni ko yam sa thiri se spy apps se kuna mase kana gumba thiba khangdaba gango singnadi ko mase thiba heiroi spy apps kamaina device admin apps kamaina tawi adagi de ai horen adu kamaina thigadagi khangdragadi mase thiba heiroi aduna thiba haitragadi ngasagi hariba posak singa se kuna malware apps singa se mase kuna format tokthokadawni habda aduga amana ba khoigi ngaiko bai si kanu se hinjang sum tum otki yare yarani ba hinjang se hado baba aduga mobile phone se masak khangdaba mioi amada hekta paheloi dabani ko masak khanglabu su pakna hekta pahen badi lan kini baba aduna akhona mobile phone si masak aige maga tinabani mangonda ai mobile phone je pahen bada kaishu thoidokpa leitrabane ga adu baba khanbirun hajik matam sida dine yadrabane aigi mobile phone je pairodamne aduga mobile phone se kana gumba mana khoigi biometric scale magi phone da chatre haidi aigi phone sida amukta yabra yenge gan hairakdaba baba adu yenghaloi dabani ko masi ai khoina section ga dawa thorang singni baba haidi biometric ki khud ki scale du yadre aigi da amukta yabra yenge na number matam singda aigi mobile yauri ba data khudimak to lokthokpa yaye baba ngasai mana ngasai hapkhriba aigi mobile phone sida aigi sinana ga doriba kano map singda magi fingerprint chatoini sing na harabada aduna ngasai sumbu jakona taholoidam masi yam kan yawone baba aduna masi taholoidabani aduga amana ba khoina mobile phone si yadre semge na leitar go masi yam cheksingai ni ko ba mobile phone si yadre semge na gana khoina ga masak khangdriba mioi amada ta seman ba yade ko ba hana masak khanglaba mobile phone sema masak khangla mi de seman ga dabani adugo sem taraga su aina sanglaga semba yam phamda semgodoni natragana ngasagi hariba mobile phone sing adu Samsung organa Samsung kyada MI organa MI kyada adu ajumla mai gi mobile phone jing dogi office sing da semba de kasu kaide ba aduga khoina tongan ba local da semba se masisu yamna laibak thiningai ni aduga mana aina ngamjaraga tiko baba akhoi mobile phone je semma tam chen sangaga sembi bana tragadi mobile phone semda chu aikhoina sagi semli ba miduna aigi manung da yauri ba posagi mana pharam lagadi phare mana pharam da boita da aina mobile phone je semba da aigi mobile phone sigi manung da yauri ba posak singa je mana ju noinam uba ya ba factor amanda laiye ba aduna aikhoina section ga dori se hojiki matam sidi khudjena ta wothabak oi bok thajana dram matamnina isa na kha section batare aduga aina pariba mobile phone sing asidi noma natraga noma di mina su parekpa yai khalaga mobile phone singba singda yamna privacy oiba aige dungna posak sing hapfuida bani yani makai ba maramdi privacy oiba posak sing hapudona maram murakanda leak macham dang oige ba ai phone sikari oige da ga habisu khangba ngamde aduna mase kona section mi da nagada bani ba aduna mase akona section laga de kalishi to bangam potnate section lawda budagi thopang aktane ba ado बस माइ तौरगे हिंजांग से कनो तौरगे कुकर सिदा काम थोगा
oina thong lage kanu je ngokhala rai taxi da hapalaga thong sira taxi da torubane taxi je kaslak tong male ado cooker du ima du cooker chawdo o adu de na thong je cooker du ima chak loido kyang wale chen to mi cooker du lora bra tai cooker si asima cha ji chaloidro he macha du di challoye si sa jina du achawdo du losalaga adu de na kam thoga thong je san kan to ni na admai to se ko adu de adu do ai ju phi to hong ki ge adu hinjang se thagana ba